ISTV News Bank tabiru punong po tarang noksari uzahan bada muroi pau lubisi lamjan ba arambam Samendrana laikidabagi taramari suba ningsing kumlon thorom mapum kyada paksana pangthona khre hauze pau sanarong pijeri lamjan ba arambam Samendrana laikidabagi taramari suba ningsing kumlon thorom ngasi club organization kyana senduna mapum kyada paksana pangthona khre mapum oibe thorom mana laikidabu mapum khurai nandabam lekai social standard club ki complex ta pangthokre managing trustee arambam Samendra trust amadi social standard club khurai nandabam lekai anina punna senkiba thoromaduda laikidabu mapumda haikalaika tamki thoromaduda Malaysia dagi scholar professor Kamarul German Askander father of social worker TS Iboyama Dr Arambam Lokendra Ima Ramani Social Standard Club के President Salam Biren Jauna Tongan Tongan Civil Society Organization Kayagi Miyoi Sing Aiba Musung Culture की लम्दा सकंग लबा मियोई क्याजु सरगा की Lising anigi June tang tarada nupi buthak wangkhana thamna ba Social Standard Club ke complex ta mipam pangtholingai da sakang daba mana Arambam Samendra bu nomena kaptun hat khibani laikhidraba Arambam Samendra na iba chai khrenga si nangi labukta haibai se si decoy music group na khulol tamki tarunga mari lenana Social Standard Club ke member Salam Samungauna Arambam Samendra na sekiba numit adugi wari miyam da tamki Rajen Tojambagi paper parakpa loishalakadaba ayuki pung taraga minute nipu manga simaktada aikogi sakangdaba angang amachanga aga wajada nomaina kapa madagi hariba numit simaktada solising aniga tang tara simaktada aikogi jungi tang tara simaktada wajagi aroiba haibado khurai naidamon laikai social standard club asigi lampak sida oikhre wajana khwaidagi pamjaramadi Manipur da lairiba imai ben nupi mayam punamakse saukhatpa mama gyan taragadi macha gyan tagani mama pharagadi macha phagani haidana nupi bu hanthana yengba nupi bu aikoina phajindana sakhungi mesil loina angang poknabagi mesil loina lobase masi thadoga achauba samaj gi thabap tawbasida nupi ne hena thaudang logadabani akhang kanbani haidana matam punamakta nupi simu wajana yana bebar tawbaga loinana awang wa thakta pukhatchaning bajigi wakanje wajada leirami Naharol Thodang Pauseda Matam Sangna staff reporter in a tabak Toromatan Natana Amjogi standing committee members who Oriba Tangzam Jaifava Ranumidang Kangodana Masagi Anaba Amadagi Lakidre Masagi Say Contratare Chokre Mark Mantripuki Desert Farm Resource Center Gay Quarter de Labini Nasi Maki Tawayal Droba Haksang Manipur Press Club Ta Puraktuna Amjogi President Samzaina Lusingduna Igai Kunabu Utkre Amjogi standing committee member Amadi electronic Amadi print media Miyoi Singh Parliamentary Secretary K. Megasandra, Parliamentary Secretary MP Tribiraj, MLA N. Biren, MLA K. Jagasan, ex-MLA Bijoy Kojam Jauna, Laikhidrabi Imumanungi Miyoi Singh Su Sarwaki, Laikhidrabi Mapamda Ikai Kunobu Utpoina, minute and 2 minute Lake, Laikhidraba Tangzam Yaifabi, Loinabi, Amadi Masanupa Ama, Masanupi Ama, Lehori.
Lamdam asida restaurant chalairiba miyuisingna restaurant hangbagi sana kanglol MSF na hana khan khibasing adu ngakna sananaba nahuna ningsinglakli sana kanglol singi manungda restaurant singi manungda mangal lengthina panganba restaurant manungda kakhal thamdaba amadi school college uniform set pa mayroising restaurant manungda sangandaba haibana sing wafam sing yauri Infal Jiribam Lambigi Barak Thong Maku Thong amasung Irang Thong Works Minister Satuna Yangsinbu loinana Jiribam the Leriba Interstate Truck Terminus ke fibam su yangsinpre Kongsera duda PWD ge Additional Chief Engineer case Temba yauna ate official kya suruga ke Kongsera duga mari lena Minister of Hono kibada Hauji Leriba fibam asi hanadigi yangbada ahomba kya ure Lambi sida chaliba gari singna yamna tune thengnari ba khudongsa ba kaya du kohana ba pandamda Maku Thong Barak Thong amadi Irang Thong asi samjin bagi muhutta metric ton nefu phawba pot pubu yagadaba temporary bridge sama semnanba thorang haure mari leinaba ministry da khangan khre BRO gi official singa tana duna hariba thongasi July phawda loisena pandam thamle masi lorba matungda metric ton homfutra pubu yagadaba tungkoina satpa yagadaba thong sananaba thabak paikatkani Jiribam gi hauji leriba interstate truck terminus asi anoba mafamda hongdo handuna mafamanduda transport ki office ohenaba masung parking asisu mapung pana Tohonaba Honagani Haike. Erection launching Loy Loy Pandam Tamise, weather permits. Adigi Quigi Makru Visina, Quigi 20th September, Baugi Manung the Buke, Loin of Kanda Honari had Matamatame. Simakwe Fasan informed, we come in a Syria Maru and Masigi, Damatone Quigi, Live of Moscow. I got two women that Queen as I tell you, railway projects, some of them saw a woman like you say, was up to Tupul Bob. I don't Masiki railways, project 2% over Kotomo, Yamdaka Leva. How can I April Tang Kunitoida Infalis Commandona, Nomina Kapadi, sees a hospital that Aruba Pibum that like another ladyba, Nongjai Mayum, Rusdi Ahmad, Narang Nongematung Amaminit Kuntrarum Tabamatamda, Infalis Commando Kangbo, Amadi, Zel Authority Muikra Lactona, Father Pokerga, Zelda Tazan Kibuki Tombo, all Manipur Muslim Students Organization, Yaning the Bokondo Crepe. Organization Sigi Opus the Panto Pomisinga, Unabada, Muslim Gitonganba, Organization Kagi Musing Suraki. Amsoge President Muhammad Farid Khana Soklaba Rusdi Ahmad ki matangda yasinaba puraknaba JSina Home Minister madi local MLA ga phaminaduna honaringaida Rusdi bu father zelda thajin basi yaningde ngasi tang tara fawgi manungda imu manungi mioi singda mahapur sinadrabadi Bishnupur district da hayengtang taramathoi dagi matam kaktana ban tawragani haiki Hayeng Howi Manunda, Manipur Sarkar Amadi Home Department, Mahiro Guardian Sinaraga, Priona, Kenoto Hunbangam Dragadi, Jungitan Tramatoi, Ayuki Tarukagi, Matangkatana, Bishnupur District, Bantauragani. The Great June Uprising Unity Day listening in Taramari Torum, Kekrupata Jun Taranipal the Pangto Kadurba, Numitisida, EP Tormomusu Pangtokani, Kanagumasina, EP Nimbalabadi, mobile number 811994470 da Pau PBU Haina, Taundo Suba, The Great June Uprising Unity Day listening in Taramari, Publicity Self Committee Convener, NZ Debametina Tadropa, Charolamana, Kangali. Manipur Pradesh Trinamool Congress के President Sam Kumar na tanthokle hai khraba party asima ke atopa President Kumuksam Jaikisena ngasi amuk party ke President ni hariba Sam Kumar sahi taruk tanthokle hai na lokthokre ngasi babu prada leiba MLA Kunjoge quarter pangthopa pomising unaba mada Sam Kumar na party asibu kaibe aba tabak tarum kya leptana satharak pudage executive na lawwa warf ke matungina mahapo tanthokpani haiki pomising unaba duda MLA Bisorjit MLA K Sarad MLA Kunjo su sarugaki Jagasana Makatana Fondo Kibida party again Niam Kangdana Matanta President Oiningba Muyamana MLA Ahum primary membership tagi Tantopamadi Atopa MLA Ahumda so cause notice Thaba Tongasi Madam Chade Sam Kumargi Matungda MLA Amapawa Late Amadi executive member Amapawa Late Maha Samsil Liba executive member Asidi Makaluna Bamu Karakatani Mahapu Tantopa Asing Matanga Assembly Speaker da Ngasi Se Taragani Haiki Loishalakda Ngasi Muru Pau Amukana Pizri Lamjanba Arambam Samendrana Lakidabagi Taramari Suba Ningsing Kumon Torom Mapam Kiada Paksana Bangkok. For the ISTV News of Pau Patas Lujere, Tabu Suba.